Kshetrigao AC MLA Boycott Toure hairakpa asi Angakpa Poki lanai interesta political mileage Lounaba chatharakpa Thouong Lepkadabani haina top Dusara Gram Panchayat Development Committee ki convenor Thingbaijam Binoko na phongdorakli Kshetrigao AC MLA Boycott Toure haina media da phongdorakli ba aduga mari leinana ngarang top khonglangkhongda leiba top Dusara Gram Panchayat Development Committee ki office da laikai gi miyoi sing yauna pangthokpa pawgi mifam amada wafam asi phongdokludana TOMTV Binoko na makata na hai top Dusara na poliba mafamda Kshetrigao AC MLA social boycott Toure hairakpa adu yumfam yaudaba amadi maram chadaba Thouong ni lambi sembagi matangda chayetnaba lei hairiba aduda MLA na lambi sembada atamnana athingba pikhiba leite madugi matangda top awang lekai gi Eastern Sporting Association Club ki member Maira Paibi amadi lekai gi miyoi yauna MLA gi mayumda tha asigi ahumgi numidangda mifam pangthoktuna warep lominakhiba leikre lambi sembagi thabak adu tha asigi kunthra phauba ngaiminaraga makata na lambi semba hauba haina mifam aduda yanakhibani adubo yanakhiba adugi ona tainabada karigumba amata MLA amadi aikhoida khanghallamdana lanai interesta political gi khudong chaba launabagi damak boycott Toure haiba wafam phongdorakpa adu Angakpa Poki mahakna makata na hai hiram asigi matangda miyamda chayetnaba thokadaba awai akumna chingba kanagumba amatana tawbiganu Khangning Leiragasu Development Committee Lekai Miyam Yauna MLA gi mayumda phaminaduna mifam pangthoktuna kari leibage haibadu khangminasi madu natana political gi khudong chaba launaba hotnaba thodok sing khudakta lepiyu haina mahakna makha takhi lanai miyoi kharana masagi interest kharagi damak natraga politically khudong chaba launaba gidamak talab amadi lekai miyambu lana lamjingduna MLA bu mingchat thinaba honabani haina lobi hiram asigi matangda kanagumba lekai kalab amadi miyamna amuhanna electronics amadi print media da asigumba apam marang khangdaba oidaba pausing asi amuhan hapiraktanaba haina haijari karigumba bab tadaba leiragaju akoigi to Dusara Gram Panchayat leiba development committee gi Miyam amadi to Dusara Gram Panchayat leiba kalab Maira Paibi miyam punna ahalaman yauna MLA gi mayumda khangdaba mayam adu bab tananaba punna phaminaraga bab taminaraga haiba posi kari leino haisi bab tara matungda thabakse koi pangthokminasi